LEIBAK ASIGI CHAHI 30 MATHAK LEIBA MI KHUDINGMAK Ayushman Bharat National Insurance Scheme gi Kannaba Phang-Hanbada Union Leingak na Ayaba Pikhre Prime Minister Narendra Modi na mayai changbat lauraga pangthokiba Union Cabinet mifam amana laukiba warip ki matung ina Ayushman Bharat Pradhan Mantri Jan Arogya Yojana ABPMGAY na LEIBAK ASIGI miyoi crore 3.5 amadi senior citizen crore 6 lomda kanaba piragani Scheme asigi makhada imung amada ana layengi lamda lupa lakh manga rongi senfam cover tawri Union Cabinet ki approval asina chahi 30 gi mathakta leiba miyoi khudingmak masa masai socio economic status ke khenaba leitana kanaba phanghalagani nauna eligible oiraba senior citizen sing asigi oina so anauba ABPMGAY gi card sing saragani pau asina makha chana hai Hanana scheme asigi kanaba fangliba imungda leiba chahi 30 gi mathakta leiba ahal singi oinati chahi amada ahenba lupa lakh manga gi coverage panghalagani ahenba benefit ase imung adugi chahi 30 gi makhada leiba miyoi singa share tawbadi yaroi haidi nakal amaromda chahi 30 gi mathakta leiba miyoi singi marakta Central Government Health Scheme CGHS ex servicemen contributory health scheme ECHS amadi Ayushman Central Armed Police Force CAPF yauna Central Scheme singi kanaba fanglibam yoi oiragade masagi lairiba scheme adu natraga ABPMGAY ani asigi marakta apamba amakak khanbagi khudong chaba pigani